ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 12:30ꯔꯣꯝ ꯇꯥꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯃꯣꯏ ꯄꯥ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯈꯤꯇꯪ ꯑꯅꯛꯄꯗꯀꯣ ꯀꯣꯂꯦꯖꯁꯦ ꯀꯔꯝꯕ ꯐꯒꯦ ꯍꯥꯏꯅ ꯌꯦꯡꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯅꯤꯈꯛ ꯌꯦꯡꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯌꯦꯡꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯝꯖꯔꯛꯇ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯣ ꯁꯤꯁꯦ ꯑꯍꯨꯝꯁꯨꯕ ꯀꯣꯂꯦꯖꯅꯦꯕ ꯑꯗꯣ ꯃꯐꯝꯁꯦ ꯀꯣꯂꯦꯖꯁꯤꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯀ꯭ꯂꯥꯁ 1ꯗꯒꯤ ꯍꯧꯅꯅꯦ ꯗꯤꯒ꯭ꯔꯤꯐꯥꯎ ꯂꯩꯌꯦꯕꯀꯣ ꯀꯣꯝꯄꯥꯎꯟꯒꯁꯦ ꯁꯥꯊꯤꯅ ꯆꯥꯎꯋꯤ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅꯁꯨ ꯐꯩ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯣꯏꯁꯤꯒ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦꯀꯣ ꯃꯣꯏꯒꯤ ꯔꯤꯚ꯭ꯌꯨꯒꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯅꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯌꯦꯡ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏꯗꯨꯒꯤ ꯈꯔ ꯂꯥꯞꯄꯝꯃꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯄꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯗꯤ ꯇꯝꯕ ꯌꯥꯔꯔꯣꯏ ꯑꯗꯣ ꯑꯩꯅ ꯀꯅꯥꯒꯤ ꯀꯣꯂꯦꯖ ꯊꯤꯕꯒ ꯑꯩꯅ ꯍꯥꯏꯗꯨꯒ ꯃꯌꯥꯝꯀꯣ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯃꯊꯪꯗ ꯁꯤꯒ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯐꯥꯔꯁ ꯏꯌꯥꯔ ꯁꯦꯀꯦꯟ ꯏꯌꯥꯔ ꯁꯤꯗ ꯇꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯣꯏꯕꯅꯦ ꯑꯗꯨꯝ ꯀꯣꯂꯦꯖꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯒꯤ ꯑꯅꯛꯄꯗꯅꯦ ꯑꯗꯨꯝ ꯌꯦꯡꯕꯤ ꯀꯥꯏꯅ ꯇꯧꯔꯤꯕꯅꯦꯀꯣ ꯃꯣꯏꯁꯤꯒꯅꯦ ꯄ꯭ꯔꯣꯁꯤꯖꯔ ꯍꯧꯅꯔꯦꯕ ꯕꯨꯛꯀꯤꯡꯒ ꯇꯧꯕ ꯍꯧꯅꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯍꯥꯟꯕꯗꯒꯤ ꯌꯦꯡꯊꯣꯛꯇ꯭ꯔꯗꯤ ꯍꯥꯏꯅꯅꯦ ꯌꯦꯡꯕ ꯂꯥꯛꯑꯝꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯗꯤ ꯌꯥꯔꯔꯣꯏ ꯂꯥꯞꯄꯝꯃꯕꯅꯤꯅ ꯑꯗꯣ ꯑꯇꯣꯞꯄ ꯑꯅꯛꯄꯗ ꯑꯃꯨꯛ ꯌꯦꯡꯉꯒꯦꯕꯀꯣꯅꯀꯣ ꯑꯗꯣ ꯃꯊꯪ ꯑꯇꯩꯗꯤ ꯆꯪꯕ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯦꯡꯉꯦ ꯌꯨꯝ ꯌꯧꯔꯒ ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯑꯗꯨꯝ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯕ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯌꯦꯡꯁꯤ ꯃꯥꯗꯦꯅ ꯂꯩꯔꯤ ꯃꯐꯝꯁꯦ ꯀꯌꯥꯝ ꯐꯖꯔꯝꯃꯤ ꯌꯦꯡꯉꯨꯀꯣ ꯀꯩꯅꯣꯝꯒꯤ ꯃꯟꯗꯤꯔꯅꯤ ꯁꯣꯝꯗ ꯐꯝꯃ ꯁꯣꯝꯗ ꯀꯩꯅꯣꯝꯒꯤ ꯃꯟꯗꯤꯔ ꯂꯩꯌꯦꯕ ꯃꯥꯗꯦ ꯃꯟꯗꯤꯔ ꯑꯣꯏꯔꯝꯒꯅꯤ ꯐꯝꯃꯤꯁꯦ ꯁꯤ ꯃꯥꯗꯦ ꯃꯟꯗꯤꯔ ꯁꯣꯝꯗꯁꯨ ꯂꯥꯏ ꯑꯃ ꯂꯩꯔꯦ ꯏꯃꯥ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯑꯦ ꯌꯨꯝ ꯌꯧꯔꯛꯑꯒ ꯃꯌꯥꯝ ꯑꯩꯅꯅꯦ ꯀꯩꯅꯣ ꯆꯝꯊꯣꯡ ꯊꯣꯡꯒꯦꯅꯅꯦ ꯕꯦꯔꯤꯒ ꯇꯣꯃꯦꯇꯣꯒ ꯑꯗꯩ ꯒꯥꯖꯔꯒ ꯁꯦꯝꯃꯦꯕꯀꯣ ꯄꯨꯂꯞ ꯆꯝꯊꯣꯡ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯣ ꯀꯨꯀꯔꯗ ꯑꯗꯨꯝ ꯀꯥꯝꯗꯣꯔꯕꯅꯦꯕꯀꯣ ꯑꯗꯣ ꯃꯆꯟꯗ ꯉꯥ ꯈꯔ ꯑꯖꯥꯏꯕ ꯎꯇꯣꯡ ꯉꯥ ꯊꯥꯛꯑꯒꯅꯦ ꯑꯗꯨꯝ ꯊꯣꯡꯖꯤꯟꯗꯧꯔꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯖꯥꯡꯕꯤꯗ ꯑꯗꯣ ꯃꯇꯝꯁꯤꯗ ꯈꯔ ꯊꯦꯡꯖꯜꯂꯦꯕꯀꯣ ꯀꯥꯔꯣꯠ ꯑꯈꯥꯕꯤꯅꯦ ꯑꯗꯨꯁꯨ ꯈꯔ ꯉꯧꯒꯦ ꯇꯧꯔꯤꯑꯕꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯀꯪꯅ ꯉꯥꯏꯍꯥꯛ ꯉꯧꯔꯦꯕꯀꯣ ꯉꯧꯔ ꯃꯇꯨꯡꯗ ꯏꯁꯤꯡ ꯍꯩꯖꯤꯟꯈ꯭ꯔꯦ ꯉꯥꯛꯇꯪ ꯁꯧꯔ ꯃꯇꯨꯡꯗꯅꯦ ꯃꯥꯒꯤ ꯃꯆꯜ ꯃꯌꯥꯝꯗꯣ ꯊꯥꯛꯀꯦꯕꯀꯣ ꯖꯥꯡꯕꯤꯗ ꯊꯣꯡꯗꯣꯏꯅꯦ ꯉꯁꯤꯁꯦ ꯊꯦꯡꯈ꯭ꯔꯦ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯅꯦꯅ ꯇꯧꯔꯤꯅꯦꯕ ꯉꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯀꯥꯡꯁꯣꯏ ꯀꯥꯝꯃꯦ ꯑꯗꯨꯒ ꯑꯩꯁꯤꯗꯅ ꯆꯥꯛ ꯊꯣꯡꯉꯦꯕꯀꯣ ꯑꯖꯥꯡꯕꯤꯗ ꯑꯗꯣ ꯆꯥꯛꯁꯤꯒꯤ ꯃꯊꯛꯁꯤꯒ ꯆꯥꯛ ꯖꯥꯏꯕꯗꯨꯒꯅꯦ ꯏꯔꯣꯝꯕꯒꯤ ꯑꯗꯨꯝ ꯉꯥꯟꯈ꯭ꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯆꯥꯛꯁꯤ ꯖꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯥꯛ ꯂꯣꯏꯔꯦꯕꯀꯣ ꯃꯣꯏ ꯄꯥꯁꯨ ꯉꯁꯤ ꯑꯣꯐꯤꯁ ꯆꯠꯍꯧꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯁꯨꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯅꯤ ꯑꯩꯈꯣꯏꯅꯤ ꯑꯗꯣ ꯑꯩꯅ ꯄꯨꯂꯞ ꯇꯧꯅꯅꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯈꯔ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯕꯟꯙꯥ ꯀꯣꯕꯤꯁꯦ ꯆꯤꯛꯅꯕ ꯈꯔ ꯊꯝꯃꯦꯕꯀꯣ ꯃꯌꯥꯝ ꯏꯔꯣꯝꯕ ꯈꯛꯇꯪ ꯇꯧꯔꯦ ꯑꯗꯒꯤ ꯀꯥꯡꯁꯣꯏ ꯈꯔ ꯇꯧꯔꯦ ꯃꯌꯥꯝ ꯁꯤꯅꯦꯕ ꯉꯁꯤ ꯕꯥꯔꯣꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯀꯨꯟꯇꯔꯦꯠ ꯈꯛꯇꯪꯗꯅꯤ ꯄꯦꯀꯦꯠ ꯑꯃꯈꯛ ꯍꯥꯞꯆꯜꯂꯣꯅ ꯂꯩꯕꯅꯦ ꯃꯤꯟ ꯆꯠꯅꯤ ꯁꯤ ꯍꯥꯞꯄꯣ ꯃꯤꯟ ꯍꯥꯏꯁꯦ ꯄꯨꯗꯤꯅꯥꯅꯦꯕ ꯌꯥꯅꯤꯀꯣ ꯑꯩ ꯃꯣꯔꯣꯛ ꯍꯥꯎꯅꯤ ꯃꯪꯒꯦꯁꯦ ꯁꯤ ꯈꯛꯇꯪ ꯍꯥꯞꯀꯦ ꯁꯤ ꯍꯥꯞꯆꯤꯟꯒꯦꯔ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯌꯥꯏꯅꯦ ꯐꯗꯤꯒꯣꯝ ꯍꯥꯞꯀꯗ꯭ꯔꯁꯦ ꯗꯨꯀꯥꯟ ꯌꯦꯡꯅꯕ ꯈꯇꯪ ꯌꯥꯝ ꯍꯥꯞꯄꯣ ꯑꯗꯨꯁꯦ ꯀꯌꯥ ꯍꯥꯞꯄꯅꯤ ꯗꯨꯀꯥꯟ ꯈꯔ ꯏꯝꯂꯤꯒꯤꯗꯣ ꯁꯤ ꯌꯣꯒꯥ ꯌꯥꯝꯕꯅꯤ ꯆꯥꯡ ꯉꯝꯗꯣꯏꯕꯅꯦ ꯑꯩꯈꯣꯏꯕꯨ ꯀꯣꯟꯅ ꯑꯣꯛꯇ꯭ꯔꯒ ꯍꯧꯁꯤ ꯀꯃꯟ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5:30ꯔꯣꯝ ꯇꯥꯔꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯐꯨꯁꯀꯥꯒꯤ ꯃꯅꯨꯡꯗ ꯍꯥꯞꯅꯕ ꯀꯩꯅꯣꯗꯣ
ꯑꯂꯨꯁꯦ ꯐꯖꯅ ꯇꯣꯞꯄꯤꯅꯦꯕꯀꯣ ꯑꯗꯣ ꯃꯆꯜ ꯄꯨꯝꯅꯃꯛ ꯍꯥꯞꯆꯕꯒ ꯈꯪꯗꯦ ꯌꯨꯝꯗ ꯁꯦꯝꯕꯅꯤꯅ ꯃꯄꯥꯟꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯔꯦꯗꯤꯃꯦꯗꯇ ꯄꯨꯔꯛꯄ ꯀꯩꯅꯣꯅꯦꯕ ꯄꯨꯁꯀꯥꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯑꯗꯨꯝ ꯊꯝꯅꯕ ꯇꯧꯔꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯒꯗꯤ ꯅꯧꯅ ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯐꯖ ꯐꯖꯕ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯣꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯊꯝꯖꯔꯒꯦ ꯑꯩ ꯇꯦꯁ ꯇꯧꯈꯤꯒꯦꯕꯀꯣ ꯍꯥꯎꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ